Waithau kaubi ima magi masai kholdani hom hom lauba lengoi foli gi saruk yamna yauba turel mapangi pat macha macha singdudani thambal kaubi leirangna fugaina leisa tamliba mafam lamda madudani khoimu khwangjenba kaya masing thingamdana ngangla duna pairi lehi chupke thaurangli Mama mapa anina lambi ki laibak thiraba accident amada leikhidraba tungda pari machin mopana hingnabagi lanfamda nongju nungsa khaida lanthengnari bani thaja mahausagum thambau tanba chatnabani haiduna chakto hobe thongnaba kanna laknari tanja aduda pari sumagi cycle hanubadu induna hathu changlaklami thaja mabungna cycle induna changlakpadu ubada Daso, cycle do mu yadrabo? Yadre. Kamai taurino, same ki basu ko idridai ne. Khangde da tawri se. Ainu bu thawak khara thujila ba. Amana thaga man di yepa se. Nabung gi aruba subject oile ra ba. Thau thau na bu sitike lewani. Kai ainu khangde ba. Wa du tabada thaja khangnok nok thorak tuna. Daso, kai no hai subo. Thau thau na ba kamai sitke la ino. Amuk tabu tazadri ne. Yam nok ninge aidi. Machan na nokpadu ubada masu nokmi tawduna. Ichana ta da bu da bangtani nabung tawrtoi se. Wa se hairaga paridu cycle do mangol da inkhatuna masu mangol dari du da makhong yan thaduna fammi. Nate nang bu chak lorabo. Loire. Kai hinjang thumi ba. Saugri oin thongjele da. Pare adudi chak to thiruro. Daso ngasi di thawak yam ko. Daso, kadai da musa toino. Aina dingarang thambau tam baloi salam da bado. Hauji loi saluge na haige tawraga. Ngarangi paisa wat baduga ngasi gi ga punna pigi hairame. Ini tharo lambro. Hoi, laame. As ai di somda mama sawu hogi pato ngasi setkani hayowe. Adu yawroge tawuni ne. Ha, parese. Aina hoji thoki badane. Ini tharo da hafet changamaga adu ga hayeng losilage haramage. Aduna farni ko. Daso, ai di mama sawu hoiga yam naksina base. Kaya pamde ko. Pari machan nupibu nungsina yengjaraktuna. Chan, paladi hayeng da phokman jaw haiba leibani. Mama sawu se adu khakna phattaba haldi nate. Magi mapalagi natro. Ngasi akoina law sangam ama uraga komna sari base. Do, Michael gi wa already ma hauju phawbudi akoida ahen bakashu tawte dana. Da sawna haga da haibu mana kaurasu nangna faza na dum khombiyo. Aduda mana usitaba karem ka thaina basum tawraba. Aduda da saw tu inga yenguna leithokadaba nate. Ichani da makta nabu ma ich ausawna leisidi. Hey, adu gi ke sukhalunu. Adu saruk sak tum sathura sila thengi na bani. Parisu pumda maksiloina khanglibani. Machan bodu themjin bibagi wani. Somdasu sakhenchana ayuki pung nipal taraba phawba kanna nakhoktuna tumli. Mapabungna hek son khibadagi office ki thabak ayambasi mana loina hotnabada masadu ka hena warabani. Tanjaduda thariksu machabu hogdokpa karaklami. Thongjil mayaduda leptuna. Sakhen sana. Nangbu tabro. Sana. Numidana salna madi phararai ne. Numidang sina khara nganna hanjil o haibasida yaba ko maraitre. Pung tara mathoi phawba kari thabak suri no khangde wani. Hai, tabro. Yam thuna hogalu ko. Wa se hairamduna tharik ngang dana makhada kumtharaklami. Tanjaida aidi. Asuk yamna ngangdaba waba angang sibo. Kari angang no khangde ba. Nupi thinaba tawse haibasu yade. Kanabu ngairibanu khangde wani. Room manungduda masu ngasaidagi mamana kauba du taribani. Tumdaba mi hogdokpa lui haiduni mana tawribasi. Sakhen mamito fakli bedside table dagi phone adu lauduna pung adu yengi. Pung adu yenglaga machilda sumna soli.
ꯄꯨꯡꯁꯤꯗꯤ ꯁꯤꯅꯅꯤꯗꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯉꯁꯥꯏꯗꯒꯤ ꯀ꯭ꯋꯥꯛ ꯁꯥꯒꯩ ꯈꯣꯡꯉꯤꯁꯤꯗꯤ ꯑꯁ ꯇꯟꯕꯨ ꯇꯜꯂꯦꯗ ꯀꯤꯆꯟꯗꯒ ꯆꯪꯉꯒ ꯆꯥꯛꯀ ꯆꯥꯗꯧꯕ ꯀꯣꯆꯤ ꯀꯣꯔꯥ ꯑꯃꯨꯛ ꯀꯣꯠꯂꯛꯑꯅꯤ ꯈꯟꯕꯗꯥꯕ ꯑꯁ ꯐꯤ ꯂꯣꯏꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯁꯤꯔꯅꯦ ꯑꯩꯕꯣ ꯑꯗꯨꯅ ꯐꯔꯅꯤ ꯇꯥꯃꯣꯂꯦꯟꯗꯨꯕꯨ ꯂꯥꯛꯈ꯭ꯔꯖꯥꯠꯂꯅꯦ ꯀꯥꯟꯅꯗꯦ ꯇꯥꯃꯣꯂꯦꯟꯗ ꯐꯣꯟ ꯑꯣꯏꯅ ꯇꯧꯁꯤꯜꯂꯒꯦ ꯁꯛꯍꯦꯟ ꯀꯣꯟꯇꯦꯛ ꯂꯤꯁꯇ ꯆꯪꯗꯨꯅ ꯃꯪꯂꯦꯝꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯍꯜꯂꯣ ꯁꯔ ꯃꯆꯥ. ꯇꯥꯏꯌꯦ ꯀꯀꯥ. ꯀꯀꯥꯕꯨ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯀꯨꯏꯔꯦꯗ ꯑꯩꯗꯤ ꯂꯥꯛꯄ. ꯁꯔꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯕꯗꯨꯗ ꯑꯩꯁꯨ ꯍꯧꯗꯣꯛꯇ꯭ꯔꯕꯅꯤ. ꯑꯩ ꯃꯈꯥꯗ ꯁꯔꯒ ꯆꯥ ꯊꯛꯃꯤꯟꯅꯔꯤꯌꯦ. ꯅꯠꯇꯦ, ꯁꯔꯅ ꯀꯣꯜ ꯇꯧꯔꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ? ꯁꯛꯍꯦꯟ ꯃꯀꯣꯛꯇꯨ ꯈꯖꯤꯛ ꯍꯣꯠꯇꯨꯅ ꯀꯀꯥ ꯂꯥꯛꯑꯗꯤ ꯌꯥꯔꯦꯗ. ꯁꯔꯕꯨ ꯇꯨꯝꯕ ꯍꯧꯒꯠꯂꯕꯣ? ꯍꯧꯒꯠꯂꯦ ꯀꯀꯥ. ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯀꯀꯥ. ꯉꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣ. ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ. ꯐꯅꯤ ꯐꯅꯤ, ꯊꯝꯕꯤꯔꯣ ꯁꯔ. ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯕ ꯇꯨꯡꯗ ꯁꯛꯍꯦꯟ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯤ. ꯑꯗꯨꯒ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯁꯝ ꯃꯆꯣꯠꯄꯗꯨ ꯇꯥꯋꯦꯜ ꯑꯃꯅ ꯇꯩꯊꯣꯛꯇꯨꯅ ꯀꯤꯆꯟ ꯂꯣꯝꯗ ꯂꯥꯛꯂꯝꯃꯤ. ꯊꯥꯔꯤꯛꯁꯨ ꯆꯥꯛꯇꯨ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ. ꯁꯛꯍꯦꯟ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯇꯞꯅ ꯐꯝꯊꯔꯛꯏ. ꯃꯃꯤꯠꯇꯨꯅ ꯃꯃꯥꯗꯁꯨ ꯐꯂꯞ ꯌꯦꯡꯉꯤ. ꯏꯃꯥꯁꯤ ꯀꯩ ꯏꯟꯖꯥꯡꯅꯣ ꯁꯤꯕꯣ? ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯅꯤ. ꯑꯃꯗꯨꯅꯅꯦ ꯀꯥꯡꯍꯧꯅꯤ. ꯁꯛꯍꯦꯟ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯛꯏ, ꯋꯥꯗꯤ ꯉꯥꯡꯗꯦ. ꯆꯥꯛꯇꯣ ꯈꯔ ꯈꯣꯊꯗꯨꯅ ꯇꯞꯅ ꯇꯣꯠꯄ ꯍꯧꯏ. ꯇꯁꯦꯡꯅ ꯁꯛꯍꯦꯟ ꯁꯣꯏꯕꯨꯝꯁꯤ ꯆꯥꯗꯤ ꯆꯥꯅꯤꯡꯗ꯭ꯔꯕꯅꯤ. ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯆꯥꯅꯤꯡꯗꯅ ꯈꯔꯗꯤ ꯆꯥꯁꯤꯜꯂꯤ. ꯊꯥꯔꯤꯛꯁꯨ ꯇꯞꯂꯞꯅ ꯃꯆꯥꯒꯤ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ ꯋꯥꯗꯨ ꯍꯧꯔꯛꯂꯝꯃꯤ. ꯁꯅꯥ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯃꯥꯒꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ. ꯅꯪ ꯍꯧꯖꯤꯛ ꯆꯍꯤꯗꯣ 30 ꯍꯥꯏꯔꯛꯑꯕꯅꯤꯀꯣ. ꯅꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯆꯥ ꯀ꯭ꯂꯥꯁ 6-7 ꯇꯝꯅꯔꯕꯅꯤ. ꯚꯥꯞ ꯈꯔꯗꯤ ꯇꯥꯅꯁꯤꯀꯣ. ꯅꯃꯥ ꯑꯩꯕꯨ ꯅꯪꯒꯤ ꯐꯤꯁꯨ ꯐꯤꯁꯥꯝ ꯇꯧꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯋꯥꯠꯄꯅꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯀꯜꯂꯤꯁꯤꯕꯣ? ꯅꯪ ꯄꯥꯕꯨꯡꯗ ꯍꯥꯏꯔꯦ, ꯁꯤꯗ ꯍꯦꯛꯇ ꯅꯥꯟꯊꯣꯛꯏ. ꯅꯪꯒꯤ ꯈꯪꯅ ꯆꯥꯅꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯛꯑꯣ. ꯂꯩꯇ꯭ꯔꯦꯗꯅ ꯏꯃꯥꯅ ꯁꯤꯟꯒꯅꯤ. ꯇꯥꯕ꯭ꯔꯣ ꯏꯃꯥꯁꯤꯅ ꯍꯥꯏꯔꯤꯁꯦ? ꯁꯛꯍꯦꯟ ꯍꯦꯟꯖꯥꯡ ꯅꯒꯠ ꯈꯔ ꯆꯥꯅꯤꯡꯗꯕꯒ ꯃꯃꯥꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯡ ꯂꯥꯎꯏ. ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯕꯦꯁꯤꯟꯗ ꯃꯈꯨꯠꯇꯨ ꯍꯥꯝꯅ ꯁꯧꯔꯥꯡꯅꯅ ꯈꯨꯝꯂꯛꯂꯝꯃꯤ. ꯏꯃꯥꯁꯤ ꯉꯁꯤꯗꯒꯤꯅꯦ ꯑꯩꯒꯤ ꯐꯤꯒ ꯑꯝꯇ ꯁꯨꯕꯤꯔꯨꯔꯅꯨ. ꯍꯣꯔꯦꯟꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯩꯒꯤ ꯐꯤꯁꯨ ꯐꯤꯁꯥꯝ ꯇꯧꯅꯕꯅꯦ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯨꯔꯛꯆꯔꯒꯦ. ꯀꯩ ꯀꯥꯟꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯐꯤ ꯈꯔ ꯁꯨꯕꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ. ꯏꯃꯥꯁꯤꯅ ꯈꯜꯂꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯑꯩꯗꯤ ꯑꯝꯇ ꯄꯥꯝꯗꯦꯕ. ꯋꯥꯁꯦ ꯍꯥꯏꯔꯝꯃꯒ ꯁꯛꯍꯦꯟ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯤ. ꯊꯥꯔꯤꯛꯁꯨ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ. ꯑꯥꯏ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ. ꯑꯩꯗꯤꯅꯦꯀꯣ ꯈꯣꯡꯒꯁꯦ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯀꯞꯅꯤꯡꯕ ꯍꯥꯏꯗꯣ ꯍꯦꯛ ꯌꯧꯋꯦ ꯋꯥꯅꯤ. ꯁꯤꯒꯤ ꯈꯜꯂꯨꯔꯒꯗꯤ ꯏꯆꯥꯒꯁꯦ ꯌꯥꯝꯅ ꯄꯣꯛꯄꯅ ꯐꯔꯝꯕ ꯖꯥꯠꯅꯤ. ꯊꯥꯔꯤꯛ ꯃꯆꯥꯒꯤ ꯔꯨꯝ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯂꯥꯎꯔꯛꯂꯝꯃꯤ. ꯁꯅꯥ, ꯅꯪꯅ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯄꯨꯔꯛꯄ ꯌꯥꯔꯣꯏ. ꯑꯩ ꯃꯤ ꯊꯝꯕꯒ ꯑꯝꯇ ꯄꯥꯝꯖꯗꯦꯀꯣ. ꯁꯛꯍꯦꯟ ꯃꯤꯔꯔ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯄꯣꯁ ꯀꯟꯅ ꯇꯧꯔꯤ. ꯃꯁꯝꯗꯨꯁꯨ ꯂꯋꯥꯏꯗ ꯁꯤꯠ ꯅꯥꯟꯅ ꯍꯨꯒꯠꯇꯨꯅ ꯍꯥꯠꯂꯤ. ꯀꯨꯂꯩ ꯀꯨꯆꯨꯗꯒꯤ ꯈꯔ ꯄꯥꯟꯊꯣꯛꯏ. ꯃꯌꯥꯗꯨꯁꯨ ꯅꯥꯀꯟ ꯅꯥꯝ ꯑꯃ ꯄꯣꯏ. ꯕ꯭ꯂꯦꯛ ꯐꯣꯔꯃꯦꯜ ꯄꯦꯟ ꯑꯃꯁꯨ ꯁꯦꯠꯂꯤ. ꯐꯨꯔꯤꯠꯇꯨꯁꯨ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯐꯣꯔꯃꯦꯜ ꯁꯔꯠ ꯑꯃ ꯂꯤꯠꯂꯤ. ꯈꯨꯗꯥꯡꯗꯅ ꯒꯣꯜ ꯀꯂꯔꯒꯤ ꯋꯥꯠꯆ ꯑꯃꯁꯨ ꯁꯤꯔꯤ. 5.11 ꯌꯧꯔꯞ ꯋꯥꯡꯕ ꯃꯇꯝꯁꯤꯒꯤ ꯌꯛ ꯂꯥꯎꯕ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯄꯥꯈꯪꯅꯤ. ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯜꯁꯨ ꯂꯥꯛꯂꯝꯃꯤ. ꯁꯛꯍꯦꯟ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯇꯦꯕꯜ ꯃꯊꯛꯇꯒꯤ ꯐꯣꯟꯗꯨ ꯂꯧꯈꯠꯇꯨꯅ ꯄꯥꯏꯈꯠꯂꯤ. ꯍꯦꯜꯂꯣ. ꯑꯔꯀꯦ, ꯇꯥꯏꯅꯦ. ꯅꯪ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯅꯣ? ꯑꯣꯐꯤꯁ ꯆꯠꯀꯦꯅ ꯂꯣꯏꯁꯤꯜꯂꯤꯌꯦ. ꯉꯥꯏꯈꯣ, ꯑꯗꯨꯗꯤ ꯋꯥꯆꯞꯇ ꯆꯪꯉꯣ. ꯑꯩ ꯐꯣꯇꯣ ꯑꯃ ꯊꯥꯔꯛꯀꯦ. ꯑꯁ ꯅꯪ ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯍꯧꯔꯛꯄ ꯅꯠꯇꯦ ꯃꯤ. ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯅꯤ. ꯅꯔꯁꯅꯤ. ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ. ꯂꯝꯕꯨꯗꯤ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯤ. ꯑꯁ ꯌꯥꯔꯦꯗ. ꯑꯩ ꯅꯣꯏꯅ ꯊꯥꯔꯛꯄ ꯐꯣꯇꯣꯁꯦ ꯑꯩ ꯄꯦꯟꯖꯔꯦꯀꯣ. ꯐꯖꯔꯕꯅꯦꯅ ꯁꯤꯗ ꯇꯞꯇꯥꯒꯩ ꯀꯦꯁꯤꯜꯂꯅꯤ. ꯑꯗꯨꯒ ꯑꯃꯨꯛ ꯕ꯭ꯌꯨꯇꯤ ꯄ꯭ꯂꯁꯇ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯅꯤ. ꯑꯗꯨꯗꯩꯗꯤ ꯂꯣꯏꯔꯦ. ꯎꯅꯕ ꯆꯠꯄ ꯀꯥꯟꯗꯗꯤ ꯃꯃꯥꯏꯗꯣ ꯃꯍꯤꯡ ꯈꯔ ꯀꯥꯔꯝ, ꯃꯌꯥ ꯈꯔ ꯆꯧꯔꯝ. ꯌꯥꯔꯦ ꯑꯩ ꯄꯦꯜꯂꯦꯀꯣ. ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯣ ꯂꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩ ꯕꯤꯅꯥꯕꯣꯟꯗ ꯆꯠꯂꯒꯅꯦ ꯂꯥꯏ ꯑꯣꯏꯅ ꯅꯤꯡꯉꯒ ꯂꯩꯖꯔꯨꯔꯒꯦ.
ngai ko wani nang bo sidi na han gi duga mana di wani tha ga bani ngo adu mu yenga ga natin ara ta kai ai ngau re na ina ta chelak padi yaro ko Yes, wari faudi nangsu fazali ni ne. Sakhen nokfet tawna WhatsApp ta changlaga photo du pisum khazik suk tuna yengi asomdagi James na ake kamai tawge yaro bo ai ngai do masak yam phajabani na Masak pudi kaba kaba adum yare ni. Aduda kadai dano yam haina da bazaga ama magi mamai sida yauri. adai di chin thirani se mo da nupi gamta mi mang nu puthok pada li mo da nu pa ne nang nupi da yam khalladi nupi ti ba khang roi ni nang bo Tanja aduda Mani Chandra na makhadagi kauraklammi. ai nupa macha sana nang bulu di bo nang ka kasi kui ni he Lore baba, ai thola ke tore. Aduni pa, ai thamage ko pungsi yadre ba. ko thamu ya dra ngona hang da so Sakta siga. Asumna anidu form thamnaraba tungda sakhen makhada kumtharaktuna Babo, ai saluki ke. Kaka, thos. ho ho adu di sir ai ko mu chalu ki ge bare chalu Mani Chandra machada muk onsilaktuna mai ko ne nang bu mapan da gi company gi mi khara thungrani ha bu bu karum kan no Babo, khara walida. Next month ni haber kanum haibani. Hayeng lagam dai da dum call tor kani. oh pare chalo thengrani anidusu gari du thauduna chatkri machin mopa anidusu chak ising chaba loiraduna parisu patta chatnabani haiduna makhutta khaw ama yanduna thoglaklammi aduga machan nupida muk onsilaktuna chan da sok chalu ki ko nang imung da le su thung da phajana lon silu yum le chathokanu ko Hoi da so. wa se hairamduna parisu thoglaklammi tanja aduda nganthoishu thongalda muk thengnare 다저 까졌더이노. anthoi nang la piam phare he 파니. singmani he ai ma ma chaw boi gi pato sitkani ye adu gi chalu ki to bani nate nang ai khoi da ngak le ram ba ya du na tro ya ga di akhoi chan ga ngak tale min ram nang gi so ringa saru khai bini da nganthoidu pairapna yenglaklammi 나부디 칼비다수 야래다. 와하이드나 벤자레. khoi da noi budi pesa pai bani na le ga dum charang gani khoi di adu ngam da bani na phar ki ge 다저 마올레나 왕앙거노. 좀 낭나세. 아이 너무나 야면 사우닝이버니까. 하우제로서노. hema mahong le bana ti ni masidi ba yare nang ga marai tong na ba gi matam na tre chalu ki ko nganthoi chatkriba paribu yengduna machinda sumna solhawi करीनो पानो खांदेवानी नोंमतसु फजना मेंताना वाई सानाबा फंगदेबा नुसिनरीने तौरिसे आइना कोइरा माना कोइरा बाका मता तासिलक्त्रे पाखांगनेना नोंमतसु कोइबा खोटपागासे सुजा चटनिंथब्रा खांदेबा आइना सोमदा मालुमिङैदा हनुखिबना हान्दोरे माना दिबा सुता ताबिदाबा nganthoina murum sonduna changlakpadu thajana uraduna Se, lambi da kana thengnarokpagino yam sauna sangakpa malida. jan ni da sosibu pakhangni haibase loina kawra jalo mangar amata leitaba mi dongna tawe wani Se, lairaba misang sangga leijadaba nomagi sara hendanaba hotnabada bidiga laibaga ngaihak leita lang thengnaribasidabu kadaidagi mangalno khoida songna laurudoisibo ado se na khoida sogudi thadoga jakhinuko thaja khazik nungaitana jan nangna wakhando ba amalomna sakre sena haibati malai nangi haiba natte nupa mo ibagi masase kitasu etip oyu haibani nimi chupagi masase mathanta sum hantha jandana leirati tungi punsi dadi kari oigene mina su usiloi adugi haibani nganthoi thajabu haifet konbirai ado se khoida sogse nangna khara semtokpiyoba ainadi oiraroiba jan ni da chosim tok haibase arai ba thabati oiraroi mami tangwa mida sangomse kari masuno haibado aduga chapmana doini rama sajiro oirasu khadangdadi master ni mana oirise nate jan hoji ibani bazada amuta chalusiro se kai leibano
ꯂꯪ ꯈꯔꯁꯨ ꯂꯧꯒꯦ ꯑꯗꯨꯒ ꯅꯣꯏ ꯇꯥꯆꯧ ꯅꯄꯥꯅꯤꯒꯤ ꯐꯨꯔꯤꯠꯁꯨ ꯂꯩꯔꯛꯁꯦ ꯆꯠꯄꯨꯗꯤ ꯆꯠꯂꯨꯁꯦ ꯑꯗꯣ ꯐꯨꯔꯤꯠꯇꯤ ꯂꯩꯔꯒꯨꯝꯁꯦ ꯅꯍꯥꯟꯃꯨꯛ ꯆꯦꯅ ꯂꯩꯕꯗꯨꯁꯨ ꯍꯟꯅ ꯑꯗꯨꯝ ꯂꯩꯔꯤꯌꯦ ꯗꯥꯆꯧꯒꯤꯁꯨ ꯂꯩꯔꯤꯕꯅꯦ ꯇꯣꯏꯅ ꯆꯠꯊꯣꯛꯄ ꯅꯠꯇꯕꯅꯤꯅ ꯀꯩꯗꯧꯅꯤ ꯄꯪꯂꯩ ꯂꯩꯁꯤꯜꯂꯒ ꯑꯦ ꯅꯣꯏꯗ ꯑꯗꯨꯝ ꯊꯝꯖꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯈꯜꯂꯤꯅꯦ ꯁꯨꯡꯂꯤ ꯂꯤꯠꯄ ꯎꯗꯦꯅ ꯅꯪꯅ ꯂꯤꯠꯇ꯭ꯔꯤꯁꯦ ꯄꯥꯝꯗꯦ ꯍꯥꯏꯔꯣ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯌꯥꯝ ꯄꯥꯝꯃꯦ ꯁꯨꯝ ꯄꯥꯝꯃꯨꯗꯅ ꯂꯤꯠꯇꯕꯅꯦ ꯍꯧꯖꯤꯛ ꯆꯠꯄꯗ ꯂꯤꯠꯂꯒꯦ ꯆꯦꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯕ ꯃꯌꯥꯝꯁꯦ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯕꯅꯦ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯕꯨ ꯃꯤꯇꯣꯞꯂꯣ ꯅꯣꯏꯒꯤ ꯂꯩꯇꯅ ꯑꯩꯕꯨ ꯀꯅꯥꯒꯤ ꯂꯩꯗꯣꯏꯅꯣ ꯉꯥꯏꯈꯣ ꯅꯣꯏ ꯇꯥꯆꯧꯅ ꯍꯣꯔꯦꯟ ꯃꯉꯣꯟꯗ ꯍꯥꯏꯔꯝꯗꯦꯅ ꯑꯃꯨꯛ ꯉꯥꯡꯗꯣꯏꯖꯥꯠꯂꯣ ꯉꯥꯡꯉꯣꯏꯌꯦ ꯍꯣꯏꯗ ꯉꯥꯡꯁꯅꯨ ꯑꯩ ꯇꯧꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯩꯁꯨ ꯐꯠ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯑꯒꯦ ꯍꯣꯏꯁꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯉꯥꯟꯊꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯊꯥꯖꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯥ ꯇꯁꯦꯡꯅ ꯆꯠꯇꯤ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯅ ꯍꯥꯏꯕꯁꯤꯗ ꯍꯤꯛꯇꯣꯛꯄ ꯉꯝꯗꯕꯅꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯁꯦꯀꯦꯟ ꯈꯔ ꯂꯦꯞꯇꯨꯅ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕꯅꯣ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯕ ꯇꯨꯡꯗ ꯊꯥꯖ ꯃꯈ꯭ꯋꯥꯡ ꯃꯄꯥ ꯌꯧꯔꯞꯅ ꯁꯥꯡꯂꯤꯕ ꯃꯁꯝ ꯑꯗꯨ ꯄꯨꯜꯂꯝꯕꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯍꯥꯠꯄ ꯍꯧꯏ ꯑꯗꯨꯒ ꯀꯞꯕꯣꯔꯗꯇꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯅꯍꯥꯟ ꯉꯥꯟꯊꯣꯏꯅ ꯂꯩꯕꯤꯕ ꯂꯦꯚꯦꯟꯗꯔ ꯀꯂꯔꯒꯤ ꯇꯣꯞꯁꯇꯨꯃ ꯂꯤꯠꯁꯤꯜꯂꯤ ꯑꯗꯨꯒ ꯃꯨꯀꯥ ꯐꯅꯦꯛ ꯂꯦꯚꯦꯟꯗꯔ ꯀꯂꯔꯒꯤ ꯑꯃꯁꯨ ꯁꯦꯠꯆꯤꯜꯂꯤ ꯉꯧꯔꯣꯛ ꯉꯧꯕ ꯈꯨꯗꯥꯡꯗꯨꯗ ꯁ꯭ꯇꯤꯜ ꯀꯂꯔꯒꯤ ꯒꯥꯔꯤ ꯃꯆꯥ ꯄꯤꯛꯇꯛ ꯇꯧꯕ ꯑꯃꯁꯨ ꯁꯤꯖꯤꯜꯂꯤ ꯐꯖꯔꯤꯁꯤꯒꯤ ꯃꯊꯛꯇ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯉꯧꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯖꯥꯏ ꯑꯅꯤꯗ ꯂꯩꯔꯤꯕ ꯗꯤꯝꯄꯜꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯔꯥꯁꯤ ꯍꯥꯞꯈ꯭ꯔꯦ ꯐꯖꯩ ꯍꯥꯏꯅꯔꯤꯕ ꯁꯔꯒꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯔꯥ ꯑꯗꯨꯕꯨ ꯃꯥꯒꯨꯝꯅ ꯐꯖꯔꯝꯒꯗ꯭ꯔꯥ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯄꯥꯜꯗꯒꯤ ꯉꯥꯟꯊꯣꯏꯅ ꯑꯃꯨꯛ ꯀꯧꯔꯛꯂꯝꯃꯤ ꯆꯥꯟ ꯅꯪ ꯂꯣꯏꯔꯕꯣ ꯍꯣꯏ ꯆꯦ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯊꯥꯖ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜꯒꯤ ꯐꯃꯦꯟꯗ ꯊꯦꯠꯂꯤꯕ ꯃꯄꯥꯒ ꯃꯃꯥꯒꯒꯤ ꯐꯣꯇꯣꯗ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯖꯗꯨꯅ ꯈꯨꯔꯨꯝꯖꯔꯛꯏ ꯏꯃꯥ ꯕꯕꯥ ꯅꯆꯥ ꯑꯅꯤꯅ ꯆꯠꯊꯣꯛꯄ ꯈꯨꯗꯤꯡ ꯈꯨꯜꯂꯧꯕ ꯂꯧꯕꯤꯒꯅꯨꯀꯣ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯄꯤꯅꯕꯤꯌꯨꯀꯣ ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥꯒ ꯕꯕꯥꯒꯅ ꯌꯨꯝꯁꯦ ꯉꯥꯛꯄꯤꯔꯝꯃꯨꯀꯣ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯕ ꯂꯣꯏꯔꯗꯨꯅ ꯊꯥꯖ ꯐꯣꯇꯣ ꯑꯗꯨꯗ ꯃꯔꯥꯏꯕꯛ ꯀꯠꯇꯨꯅ ꯂꯩꯊꯣꯔꯛꯄꯗ ꯉꯥꯟꯊꯣꯏꯅ ꯃꯉꯣꯟꯗ ꯃꯃꯤꯠꯀ ꯀꯨꯞꯇꯈꯩ ꯌꯦꯡꯉꯝꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯦ ꯆꯠꯂꯁꯦ ꯀꯩꯅꯣ ꯑꯩꯕꯨ ꯑꯃꯨꯛꯇꯒ ꯎꯗ꯭ꯔꯤꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯅ ꯅꯠꯇꯦ ꯆꯥꯟ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯝꯒꯅꯤ ꯍꯥꯏꯕ ꯅꯣꯏ ꯗꯥꯆꯧꯅ ꯀꯔꯤꯝꯇ ꯆꯠꯊꯣꯛꯄ ꯌꯥꯔꯝꯗ꯭ꯔꯤꯕꯁꯤꯗꯤ ꯃꯔꯝ ꯂꯩꯔꯝꯃꯦꯗꯅ ꯑꯩꯅꯦ ꯅꯪ ꯄꯨꯔꯒ ꯆꯠꯇꯣꯏꯁꯦ ꯀꯤꯁꯤꯜꯂꯛꯑꯦꯀꯣ ꯑꯩꯒꯤ ꯏꯆꯟꯁꯦ ꯄꯣꯐꯝ ꯑꯣꯟꯅꯗꯅ ꯍꯦꯛ ꯃꯥꯡꯉꯤꯗ ꯍꯦ ꯁꯣ ꯅꯪꯁꯦ ꯐꯠꯇꯦꯗꯀꯣ ꯑꯩ ꯇꯁꯦꯡꯅ ꯅꯪꯉꯣꯟꯗ ꯋꯥꯔꯧꯏ ꯊꯥꯖ ꯑꯌꯤꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯆꯠꯁꯤ ꯂꯥꯛꯑꯣꯕ ꯋꯥꯊꯤ ꯇꯧ ꯂꯩꯔꯅꯨ ꯆꯦꯒꯤ ꯋꯥꯁꯤꯗꯤ ꯑꯩ ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯇꯣꯔꯦꯀꯣ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯂꯥꯏꯟ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯏꯝꯐꯥꯜ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ ꯁꯛꯍꯦꯟꯁꯨ ꯒꯣꯄꯥꯜꯗ ꯊꯕꯛꯁꯤꯡꯗꯨ ꯁꯤꯟꯅꯔꯝꯗꯨꯅ ꯂꯩꯃ ꯁꯣꯄꯤꯡ ꯇꯝꯅ ꯂꯥꯛꯂꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯀꯤ ꯉꯛꯁꯝꯒꯤ ꯕꯇꯟꯗꯨ ꯍꯥꯏꯐꯦꯠ ꯊꯥꯗꯣꯛꯏ ꯈꯨꯗꯥꯡꯗꯨꯁꯨ ꯃꯊꯥꯡ ꯑꯃ ꯑꯅꯤ ꯊꯦꯛꯀꯠꯂꯤ ꯁꯨꯝ ꯂꯥꯛꯄꯅ ꯂꯩꯃ ꯁꯣꯄꯤꯡ ꯃꯣꯜꯒꯤ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯒꯦ ꯇꯧꯕꯗ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯄꯤꯗꯨꯒ ꯃꯄꯥ ꯆꯥꯟꯅꯅ ꯍꯦꯛ ꯊꯦꯡꯖꯤꯟꯅꯩ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯨ ꯃꯤꯠꯆꯥꯟꯅꯩ ꯊꯥꯖ ꯁꯛꯍꯦꯟꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯈꯖꯤꯛ ꯊꯩꯗꯣꯛꯇꯨꯅ ꯁꯣꯔꯤ ꯋꯥꯁꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯛꯍꯦꯟꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕꯒꯨꯝ ꯃꯌꯥ ꯈꯖꯤꯛ ꯀꯥꯗꯨꯅ ꯃꯆꯤꯟ ꯂꯦꯡꯗ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ